ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤꯀꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯕ ꯁꯛꯂꯣꯟ ꯑꯃꯗ ꯎꯕꯤꯔꯝꯃꯒꯅꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯀꯣ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯇꯥꯏꯝꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯅꯤꯔꯃꯂꯥꯕꯥꯁꯇ ꯇꯝꯃꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯍꯨꯠꯄ ꯑꯃ ꯆꯠꯀꯗꯣꯔꯤꯕꯅꯦꯕ ꯑꯗꯨ ꯆꯠꯂꯝꯗꯥꯏꯒꯤ ꯑꯩ ꯀꯦꯕꯁꯤꯗ ꯑꯩ ꯁꯤꯒꯤ ꯒꯦꯠꯑꯞꯁꯤꯗ ꯑꯩ ꯑꯃꯨꯛ ꯐꯥꯎꯕ ꯑꯩ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯊꯣꯛꯂꯛꯇꯦꯗꯅꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯁꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯅꯝꯃꯝꯒꯦꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯗ꯭ꯔꯦꯁ ꯑꯞ ꯂꯣꯏꯔꯀꯥꯟꯗ ꯁꯤꯁꯦ ꯅꯝꯕꯅꯦꯕ ꯑꯗꯣ ꯍꯨꯃꯥꯡꯒꯁꯦ ꯇꯛꯈꯠꯇꯅ ꯁꯧꯒꯠꯂꯛꯑꯦꯕ ꯃꯦꯀꯞ ꯃꯌꯥꯝ ꯇꯧꯔꯨꯕꯁꯤꯗꯒꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯀꯦꯖꯕꯅꯦ ꯑꯗꯨꯅ ꯐꯖꯩꯔꯥ ꯊꯤꯔꯤꯔꯥꯁꯨ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯑꯗ ꯑꯃꯈꯛ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄ ꯍꯥꯏꯕꯁꯤꯅ ꯍꯦꯛꯇ ꯈꯦꯠꯅꯩꯗꯅꯀꯣ ꯑꯗꯨꯒꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯠꯀ ꯑꯣꯏꯕꯗꯣ ꯌꯥꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗꯅꯦꯕ ꯑꯩꯅ ꯎꯅꯗꯣꯏꯁꯦ ꯑꯩ ꯄꯨꯔꯥ ꯆꯍꯤ 1.5 ꯌꯨꯝꯁꯦ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯂꯥꯁ ꯑꯣꯏꯅ ꯑꯩꯅ ꯑꯉꯥꯡꯗꯣ ꯎꯈꯤꯕ ꯀꯥꯟꯗ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯍꯧꯕꯅꯦ ꯍꯧꯖꯤꯛ ꯃꯅꯥ ꯍꯨꯠꯇꯣꯏꯅꯦ ꯀꯥꯏꯅ ꯇꯧꯕꯁꯤꯗꯀꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯦꯀꯣ ꯙꯅꯦꯁꯣꯔꯤ ꯀꯧꯋꯦꯕ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯁꯤꯁꯨ ꯅꯤꯁꯇꯥ ꯅꯤꯀꯦꯇꯟꯗꯒꯤ ꯑꯩꯈꯣꯏꯒꯤ 12 ꯐꯥꯎꯕ ꯇꯝꯃꯛꯄ ꯑꯉꯥꯡ ꯌꯥꯎ ꯇꯥꯔꯗꯤ ꯅꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯎ ꯇꯥꯔꯗꯤ ꯀꯣ ꯅꯣꯏꯅ ꯃꯇꯝ ꯑꯃꯗ ꯃꯤꯁ ꯙꯅꯦꯁꯣꯔꯤ ꯍꯧꯖꯤꯛꯅ ꯃꯦꯗꯝ ꯑꯣꯏꯔꯦꯀꯣ ꯑꯩꯁꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯦ ꯑꯩ ꯃꯥꯒꯤ ꯃꯌꯨꯝꯗꯅꯦ ꯆꯠꯀꯗꯣꯏꯁꯦ ꯑꯗꯨꯒ ꯑꯩꯁꯦ ꯁꯤꯒꯤꯁꯦ ꯄꯨꯔꯥ ꯚ꯭ꯂꯣꯛ ꯑꯣꯏꯅꯗꯤ ꯅꯝꯅꯤꯡꯗꯦꯕ ꯍꯥꯏꯕꯗꯤ ꯆꯨꯔꯥꯀꯣꯔꯟꯒꯨꯝꯕꯁꯤꯗꯤ ꯃꯤ ꯃꯌꯥꯝꯗꯣ ꯇꯤꯟꯒꯗꯣꯔꯤꯅꯤꯀꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣꯗꯣ ꯍꯦꯛꯇ ꯊꯥꯡꯒꯠꯂ ꯈꯣꯠꯂ ꯇꯧꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯀꯣ ꯀ꯭ꯂꯤꯞꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯆꯥꯕꯒꯤ ꯈꯣꯠꯄꯒꯤꯁꯨ ꯃꯆꯤꯠ ꯃꯆꯤꯠ ꯍꯥꯞꯄ ꯌꯥꯕꯇꯪ ꯍꯥꯞꯀꯦꯀꯣ ꯍꯥꯏꯕꯗꯤ ꯃꯤ ꯇꯤꯟꯕ ꯃꯐꯝꯗ ꯄꯪꯅꯝꯗ ꯅꯝꯁꯤꯜꯂꯒ ꯃꯤ ꯌꯥꯎꯅꯤꯡꯉꯤ ꯌꯥꯎꯅꯤꯡꯗꯦ ꯈꯪꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯄꯪꯅꯝ ꯅꯝꯍꯟꯕꯗꯤ ꯌꯥꯗꯕꯅꯤꯅꯅꯦ ꯑꯗ ꯑꯩꯅ ꯌꯥꯝ ꯅꯝꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅꯒ ꯁꯦꯠꯄꯁꯦ ꯁꯤꯒꯤ ꯑꯩꯒꯤꯁꯨ ꯅꯝꯅꯤꯡꯉꯤꯗꯅꯀꯣ ꯁꯤꯗꯩꯗꯤ ꯑꯃꯨꯛ ꯑꯩ ꯄꯥꯔꯨꯜꯗ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯑꯃꯨꯛ ꯁꯥꯔꯤ ꯁꯜꯋꯥꯔ ꯑꯃꯨꯛ ꯇꯧꯈ꯭ꯔꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯏꯜꯂꯤꯕ ꯐꯤꯁꯤꯅ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤꯅꯦꯕ ꯁꯤ ꯃꯉꯥꯏꯗꯅꯀꯣ ꯑꯗꯨꯅꯅꯦ ꯑꯩꯗꯤꯅꯦ ꯏꯆꯤꯜ ꯏꯅꯥꯎꯗꯣ ꯂꯥꯁ ꯑꯣꯏꯅ ꯄꯣꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯑꯕ ꯍꯥꯏꯕꯗꯤ ꯗꯦ ꯋꯤꯜ ꯕꯥꯏ ꯑꯗꯨꯒ ꯑꯩꯅ ꯄꯤꯔꯛꯎ ꯑꯩ ꯁꯦꯠꯀꯦꯅ ꯑꯩ ꯑꯗꯨꯝ ꯁꯦꯠꯇꯣꯛꯀꯗꯣꯏꯅꯦꯕꯀꯣ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯑꯗꯨꯅꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯩ ꯑꯦꯡꯒꯜꯗꯣ ꯑꯩ ꯁꯦꯝꯕ ꯍꯩꯇꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯐꯨꯜꯗꯣ ꯑꯩ ꯅꯝꯕꯗꯣ ꯌꯥꯗ꯭ꯔꯦꯕ ꯑꯗꯨ ꯑꯩꯁꯦ ꯃꯣꯔꯥ ꯑꯃꯗ ꯐꯝꯃꯒꯅꯦꯕꯀꯣ ꯑꯩꯅ ꯇꯧꯔꯤꯕ ꯀꯝꯕꯤꯅꯦꯁꯟꯁꯦ ꯄꯤꯡꯛ ꯐꯅꯦꯛꯀ ꯄꯤꯡꯛ ꯕ꯭ꯂꯥꯎꯁꯀ ꯁꯤꯒꯤ ꯐꯤꯁꯤꯒꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯩꯇꯔꯦ ꯄꯤꯟ ꯑꯃ ꯐꯥꯖꯤꯜꯂꯦ ꯁꯝꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯃꯟꯈꯤꯗꯅ ꯄꯨꯟꯈꯠꯄꯅꯦꯕꯀꯣ ꯍꯣꯔꯦꯟꯗꯤ ꯑꯥꯗꯗꯤ ꯊꯥꯗꯣꯛꯑꯒ ꯆꯠꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯁꯝꯁꯦ ꯊꯥꯗꯣꯛꯑꯦ ꯑꯗꯨꯒ ꯑꯩ ꯒꯥꯔꯤ ꯊꯧꯕꯁꯦ ꯃꯤꯠ ꯌꯥꯝ ꯊꯛꯀꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯁꯦꯠꯁ ꯑꯃ ꯎꯞꯁꯜꯂꯒꯦ ꯃꯤꯠꯁꯦ ꯊꯛꯇꯅꯕ ꯍꯣꯔꯦꯟ ꯃꯤꯅ ꯑꯐꯥꯎꯕꯤ ꯃꯥꯜꯂꯦꯒ ꯍꯥꯏꯔꯛꯑꯗꯤ ꯉꯝꯃꯔꯣꯏꯗ ꯃꯥꯟꯗꯦꯗꯀꯣ ꯃꯤꯠ ꯊꯛꯑꯦꯕ ꯅꯠꯇ꯭ꯔꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯃꯐꯝꯗ ꯑꯃꯨꯛ ꯁꯨꯝ ꯑꯩꯅ ꯅꯝꯕ ꯃꯆꯦꯠ ꯃꯆꯦꯠꯇꯣ ꯈꯔ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯁꯤꯗꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯉꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯕꯥꯅꯤꯗꯣ ꯑꯃꯨꯛ ꯄꯨꯜꯂꯒ ꯄꯨꯂꯞ ꯆꯠꯁꯦꯅ ꯃꯤꯅꯤꯠ 2-3 ꯈꯛꯇꯅꯤ ꯃꯥ ꯑꯗꯨꯝ ꯌꯧꯔꯛꯄꯅ ꯍꯥꯜꯂꯦ ꯉꯁꯤꯁꯦ ꯅꯨꯃꯤꯠꯁꯨ ꯌꯥꯝ ꯐꯕ ꯇꯥꯕꯒꯤꯀꯣ ꯑꯁꯤ ꯑꯩꯈꯣꯏꯅꯤ ꯌꯧꯗꯧꯕ ꯈꯤꯇꯪ ꯉꯥꯏꯔꯀꯥꯟꯁꯤꯗ ꯇ꯭ꯔꯥꯐꯤꯛ ꯖꯦꯝꯁꯦ ꯑꯔꯣꯏꯕꯤ ꯊꯣꯛꯑꯝꯗꯅꯅꯦꯀꯣ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯐꯥꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯃꯃꯥꯏ ꯂꯩꯔꯒ ꯑꯃꯨꯛ ꯌꯧꯅꯕ ꯆꯠꯀꯗꯣꯏꯅꯦ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯁꯤꯒꯤ ꯇꯦꯟꯁꯦ ꯎꯔꯗꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯃꯥꯟꯖꯕꯗꯣ ꯅꯨꯡꯁꯤꯗ ꯅꯝꯃꯤꯅꯦ ꯑꯩꯅ ꯁꯤ ꯇꯦꯟꯁꯦ ꯑꯉꯥꯡꯒꯤ ꯃꯃꯥ ꯐꯖꯩꯌꯦ ꯙꯅꯦꯁꯣꯔꯤꯅ ꯐꯖꯕꯁꯦ ꯆꯥꯕ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯂꯥꯏꯒꯤ ꯈꯤꯇꯪ ꯊꯥꯗꯣꯛꯁꯤꯀꯣ ꯆꯥꯛꯁꯦ ꯃꯇꯨꯝ ꯇꯥꯔꯒ ꯐꯖꯅ ꯂꯥꯏꯒꯤꯅꯤ ꯍꯥꯏꯔꯗꯤ ꯐꯖꯅ ꯑꯗꯒꯤꯗꯤ ꯁꯤꯡꯖꯨ ꯑꯉꯧꯕ ꯑꯗꯩꯗꯤ ꯀꯩꯀꯩꯅꯣ ꯑꯩꯅ ꯂꯧꯔꯤꯁꯤꯕꯨ ꯑꯣꯀꯦ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯕꯅꯦ ꯌꯥꯔꯦ ꯁꯔꯦꯡ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯆꯤꯐ ꯒꯦꯁꯇ ꯂꯩꯔꯦ ꯃꯥꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯨꯔꯇꯥ ꯑꯃ ꯁꯦꯠꯂꯝꯕꯅꯤꯀꯣ ꯂꯧꯊꯣꯛꯄꯅ ꯍꯥꯟꯈ꯭ꯔꯕ ꯑꯩꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯕ ꯅꯨꯡꯁꯤꯌꯦ ꯁꯤꯅ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯕꯤꯖꯌꯥ ꯁꯤꯅ ꯑꯉꯥꯡꯒꯤ ꯃꯃꯥ ꯙꯅꯦꯁꯣꯔꯤ ꯑꯩꯈꯣꯏ ꯊꯥꯏꯅ NBSꯀꯤ ꯄꯥꯔꯇꯤ ꯉꯥꯛꯇꯅꯦ ꯁꯤꯗ ꯂꯩꯖꯔꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯙꯅꯦꯁꯣꯔꯤꯒꯤ ꯍꯧꯖꯤꯛ ꯀꯔꯦꯟꯠꯂꯤ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯤꯁꯤꯡ ꯈꯨꯐꯖꯁꯦ ꯀꯩꯅꯣ ꯂꯥꯟꯕꯤꯌꯨ
Tamil Nadu ki angang mayam ura Manipur angang uba sidi loi khufajase kaino. Migi thabak thokpa mafamda namjallabani hauji kai kai nodi adum view da laksangani ko ado adum yengbiyo kaisum kaide. Sina Vijaya, sina Dhaneswari, akoi NBS dagi taminarakpane. Chahi yame kaino. Chahi kun helamani ko akoi friendship se. Sumaina yam tena loisinjare ai ngasigi vlog sidi mayam soidana like, share and subscribe tawshinbiramo. Mathangi video da amuk hana thengnarasi. Bye bye.